ꯃꯩꯔꯥꯕ ꯃꯟꯖꯨꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯕꯁꯤꯅ ꯃꯟꯖꯨꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯨ ꯑꯣꯏꯍꯜꯂꯤ ꯑꯁꯨꯛ ꯌꯥꯝ ꯊꯨꯅ ꯍꯣꯡꯈꯤꯕ ꯉꯛꯄꯁꯤꯅ ꯃꯥꯒꯤ ꯂꯦꯡ ꯐꯗ꯭ꯔꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯗꯤ ꯅꯪꯒꯤꯗꯨ ꯃꯜꯂꯦ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯂꯨꯔꯣꯒ ꯍꯥꯏꯔꯛꯑꯅꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯧꯔꯒ ꯂꯥꯛꯄꯅ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯗꯨꯛ ꯌꯥꯡꯕꯗꯤ ꯑꯣꯏꯗꯦ ꯇꯔꯅꯤꯡꯗ ꯍꯥꯏꯖꯤꯟꯒꯦ ꯇꯧꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯕꯗꯨꯗ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯨꯔꯦ ꯊꯣꯝꯕ꯭ꯔꯅ ꯑꯃꯨꯛ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯑꯣꯏꯔꯦ ꯀꯨꯝꯊꯔꯒ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯏꯆꯦꯜꯕꯣ ꯌꯥꯝ ꯊꯥꯖꯗꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯌꯥꯝꯕꯨꯡ ꯉꯥꯏꯔꯝꯕꯅꯤ ꯉꯟꯇꯥꯅ ꯂꯥꯛꯑꯒ ꯑꯈꯪꯕꯗ ꯍꯪꯉꯤꯅꯤ ꯀꯔꯣꯝꯗꯒꯤ ꯇꯣꯏꯅ ꯆꯠꯀꯦꯅ ꯉꯁꯤꯒꯤꯗꯤ ꯑꯣꯐꯤꯁ ꯊꯦꯡꯅ ꯆꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯪꯗꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯣ ꯐꯒꯗꯕ ꯑꯃ ꯌꯧꯁꯤꯜꯂꯛꯑꯕꯁꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯣ ꯑꯩꯁꯨ ꯇꯣꯡꯉꯛꯀꯦ ꯅꯩꯔꯁꯦꯕ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯤ ꯉꯛꯏ ꯃꯩꯔꯥꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗ ꯃꯆꯦꯅ ꯀꯔꯤꯒ ꯇꯝꯁꯤꯟꯕ ꯖꯥꯠꯅꯣ ꯈꯪꯅꯤꯡꯉꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯒꯥꯔꯤꯗ ꯃꯕꯥꯅꯤꯃꯛ ꯀꯥꯈꯠꯂꯦ ꯌꯥꯝꯕꯨꯡ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯎꯗꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯌꯥꯝꯕꯨꯡꯒꯤ ꯒꯥꯔꯤꯁꯦ ꯈꯔ ꯇꯣꯡꯖꯕ ꯇꯥꯔꯦ ꯉꯔꯥꯡ ꯐꯣꯟ ꯂꯩꯔꯒ ꯂꯥꯛꯇꯕꯒꯤ ꯗꯟꯗꯤ ꯈꯔꯁꯨ ꯄꯤꯖꯕ ꯇꯥꯔꯦ ꯅꯁꯥꯅ ꯌꯥꯕꯤꯌꯨꯀꯣ ꯀꯥꯏ ꯆꯠꯁꯦꯕ ꯑꯗꯨꯕꯨꯔꯣ ꯍꯣꯗꯥꯝ ꯂꯩꯔꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯅꯨꯡꯁꯤꯊꯣꯏ ꯈꯨꯃꯟ ꯆꯥꯒꯤ ꯄꯥꯔꯂꯔ ꯇꯆ ꯑꯦꯟ ꯒ꯭ꯂꯣꯗ ꯑꯗꯨꯗ ꯆꯠꯂꯒꯅꯦ ꯁꯝꯒꯗꯣ ꯇꯦꯟ ꯑꯝꯇ ꯀꯛꯁꯦ ꯑꯗꯨꯒꯅꯦ ꯀꯣꯏꯗꯨꯁꯨ ꯀꯣꯛꯑꯁꯦ ꯑꯗꯨꯗꯤ ꯅꯇꯣꯝꯇ ꯇꯧꯖꯧ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯩꯒꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗ ꯆꯦꯂꯦꯟꯖꯅꯤ ꯃꯥꯅꯕꯨ ꯍꯦꯛ ꯌꯥꯝꯕꯨꯡ ꯅꯨꯡꯁꯤꯔꯛꯇ꯭ꯔꯕ ꯌꯦꯡꯉꯨ ꯇꯧꯁꯦ ꯃꯥꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯀꯩꯒꯤ ꯍꯜꯂꯛꯑꯣꯏ ꯅꯈꯣꯏ ꯈꯠꯅꯈꯤꯕꯗꯤ ꯂꯩꯇꯦꯀꯣ ꯍꯪꯉꯅꯨꯁꯦ ꯀꯣꯛ ꯊꯧꯔꯣ ꯁꯤꯗ ꯅꯠꯇꯦ ꯊꯕꯛ ꯌꯥꯝꯃꯤ ꯑꯩꯁꯨ ꯄꯩꯁꯥꯗꯤ ꯈꯔ ꯄꯨꯔꯛꯏ ꯑꯗꯣ ꯌꯥꯝꯕꯨꯡꯒꯤꯁꯨ ꯌꯥꯎꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯩꯔꯥꯕ ꯒꯥꯔꯤ ꯃꯃꯥꯏ ꯀꯛꯂꯒ ꯌꯥꯎꯗ꯭ꯔꯁꯨ ꯑꯦꯇꯦꯝ ꯌꯥꯎꯔꯤꯗ ꯄꯩꯁꯥꯗꯨ ꯀꯌꯥꯅꯣ ꯍꯥꯏꯌꯨ ꯍꯦꯛꯇ ꯆꯤꯡꯊꯣꯛꯁꯤ ꯑꯗꯨꯗꯤ ꯂꯩꯃ ꯁꯣꯞꯄꯤꯡꯒꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯣꯅꯤꯛꯁ ꯐꯦꯁꯟ ꯁꯣꯞ ꯅꯝꯕꯔ 2ꯗ ꯆꯪꯉꯒꯅꯦ ꯊꯣꯏꯁ ꯑꯣꯀ꯭ꯔꯝꯒꯤ ꯗꯨꯀꯥꯟꯅꯤ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯐꯤꯔꯣꯜ ꯑꯅꯩꯕ ꯌꯥꯝ ꯌꯣꯟꯕꯅꯤ ꯂꯩꯔꯨꯁꯤꯀꯣ ꯃꯤꯅ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯀꯩꯒꯤ ꯑꯗꯨꯅ ꯐꯣꯟ ꯂꯩꯔꯒ ꯂꯥꯛꯇꯕꯒꯤ ꯗꯟꯗꯤꯅꯤ ꯃꯩꯔꯥꯕ ꯏꯀꯥꯏꯅ ꯐꯣꯟꯗꯨꯕꯨꯗꯤ ꯂꯩꯕꯅꯦ ꯊꯨꯒꯥꯏꯈꯤꯕ ꯉꯔꯥꯡ ꯅꯈꯣꯏ ꯆꯦ ꯏꯕꯥꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯍꯩ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯥꯎꯅꯕ ꯈꯠꯅꯕ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯆꯦꯅ ꯃꯥ ꯈꯠꯅꯕꯩ ꯃꯍꯨꯠꯇ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤ ꯌꯥꯔꯤꯅꯦꯕ ꯃꯥꯏ ꯋꯥꯈꯜꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯑꯩꯅ ꯍꯪꯕꯗꯁꯨ ꯅꯨꯄꯥꯁꯦ ꯃꯥꯅꯁꯨ ꯌꯥꯝ ꯁꯣꯏꯍꯟꯕꯅꯦꯅ ꯍꯥꯏꯔꯛꯑꯦ ꯃꯤꯅꯗꯤ ꯐꯣꯟꯗꯣ ꯉꯁꯤ ꯑꯃꯒ ꯂꯩꯔꯁꯦ ꯅꯪ ꯈꯔ ꯇꯥꯛꯄꯤꯔꯝꯃꯣ ꯀꯩ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯁꯤꯝꯁꯨ ꯕ꯭ꯂꯦꯛꯇꯒꯤ ꯂꯩꯕ ꯑꯗꯨꯝ ꯌꯥꯅꯤ ꯈꯜꯂꯤ ꯕ꯭ꯂꯦꯛ ꯀꯥꯏꯅꯒ ꯈꯪꯉꯤꯅꯤ ꯈꯔꯗꯤ ꯇꯣꯏꯅ ꯁꯤꯟꯕ꯭ꯔꯥ ꯌꯥꯝꯕꯨꯡꯁꯨ ꯑꯩꯁꯨ ꯂꯩꯃꯟꯗꯅꯅꯦ ꯕꯣꯗꯥꯒꯤ ꯁꯤꯝꯁꯦ ꯂꯨꯄꯥ 10ꯗ ꯄꯤꯔꯕꯅꯤ ꯂꯨꯄꯥ 100ꯒꯤ ꯁꯤꯝ 11ꯕꯨ ꯇꯧꯁꯤꯜꯂꯦ ꯕꯦꯂꯦꯟꯁ ꯂꯣꯏꯔꯒ ꯍꯨꯟꯇꯣꯛꯏ ꯂꯣꯏꯗ꯭ꯔꯁꯨ ꯄꯦꯛ ꯊꯨꯗꯦꯛꯄꯁꯨ ꯌꯥꯎꯏ ꯅꯪꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯁꯤꯝ ꯊꯨꯗꯦꯛꯄꯗꯣ ꯅꯤꯡꯁꯤꯡꯉꯦ ꯑꯌꯥ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯌꯥꯝꯕꯨꯡꯅ ꯅꯣꯛꯄ ꯎꯔꯤꯁꯦ ꯌꯥꯝ ꯄꯛꯆꯩꯅ ꯔꯥꯁꯤꯕꯨ ꯂꯩꯅꯦ ꯍꯌꯦꯡꯈꯩꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯣꯛꯍꯟꯕ ꯇꯥꯔꯦ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯅꯣꯛꯄ ꯐꯪꯈꯤꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯅꯤꯡꯍꯜꯂꯤ ꯅꯣꯛꯄ ꯎꯈꯤꯕꯒꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯦꯟꯅꯕꯨ ꯅꯣꯛꯅꯤꯡꯉꯤ ꯔꯥꯖꯦꯟꯗ꯭ꯔ ꯁꯦꯁꯇ ꯆꯠꯂꯒ ꯌꯥꯝꯕꯨꯡꯒꯤꯅꯦ ꯀꯣꯠ ꯁꯨꯠ ꯇꯨꯔꯨꯁꯤꯀꯣ ꯃꯤꯅ ꯃꯃꯜ ꯂꯩꯍꯟꯗ꯭ꯔꯤꯗꯣ ꯑꯩ ꯂꯩꯍꯟꯕꯤꯒꯦ ꯑꯩꯈꯣꯏ ꯆꯦꯗꯨꯗ ꯇꯨꯍꯜꯂꯁꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯇꯨꯕꯤꯗ꯭ꯔꯗꯤ ꯑꯩꯅ ꯇꯧꯕꯗ ꯑꯣꯏꯗꯕ ꯌꯥꯎꯗꯦꯀꯣ ꯃꯄꯥꯟꯗꯒ ꯁꯣꯞꯄꯤꯡ ꯆꯠꯊꯧ ꯑꯣꯐꯤꯁ ꯒꯥꯔꯤꯁꯨ ꯂꯧ ꯗ꯭ꯔꯥꯏꯚꯔꯒ ꯊꯝꯊꯧ ꯑꯩ ꯊꯧꯕ ꯍꯩꯔꯤꯁꯤꯗꯤ ꯍꯩꯔꯁꯨꯅꯦ ꯑꯣꯐꯤꯁꯔ ꯃꯥꯅ ꯂꯩꯒꯗꯕ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯒ ꯊꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯛꯇ ꯂꯦꯝꯅ ꯆꯠꯀꯗꯧꯅꯤ ꯑꯣꯐꯤꯁꯔ ꯅꯠꯇꯕꯁꯨ ꯁꯪꯒ ꯇꯧꯔꯨꯅꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯆꯠꯄ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯂꯣꯏ ꯌꯦꯡꯁꯤꯜꯂꯨ ꯑꯗꯣ ꯑꯩꯗꯤ ꯑꯣꯐꯤꯁꯔ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯤꯟꯅꯁꯤꯀꯣ ꯌꯧꯔ ꯃꯥꯜꯂꯦ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯇꯝꯐꯥꯅ ꯅꯪꯒꯤ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗꯨꯗꯤ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯔꯛꯇ꯭ꯔꯕ꯭ꯔꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯁꯞꯇ꯭ꯔꯒ ꯇꯧꯕꯗꯨꯗꯤ ꯇꯧꯔꯤꯕ꯭ꯔꯕ ꯃꯟꯖꯨꯅ ꯂꯥꯛꯇ꯭ꯔꯦ ꯗꯩꯃ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ ꯅꯤꯡꯉꯛ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯇꯧꯗꯣꯏꯗꯣ ꯃꯐꯤ ꯃꯔꯣꯜꯅ ꯑꯉꯥꯎꯕꯗꯧꯅ ꯃꯟꯖꯨꯅꯕꯗꯨ ꯁꯦꯠꯂꯒ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯅꯤ ꯃꯁꯥꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯃꯗꯣ
Mana phingiba saugaliba pinogaliba mayam se amta toramdradi ibani gi marakta lapnaba leramisya leramdaba su yai koima ai su yaramina mabu yumda changhande haibagi wadani nangi sutida maga unaba thengnaba chatpada ahawba ma leibada natraga thongbada pizau haikiba ngaktani madu mayamdo loina kauthoga mana thokpa tore mi khara phuna makhoi pabungdo unaraga magi maramda haige su khanban adusu tanja adum phangkidre hai angawba machagi marambu karigi khangoi toina machadu phuraga warakpagi pau tariduni ha chahi so angang natraba mabu hojikpu chai thangbagi matamro yengthokpige di haidraga makhoina yengdraso aina di yengsena kyara khaijakhibane ma ai wasu mana tade nungshi so hai iwasu lobide mimang tumang so naide magi haktakta marup kaya so kaina khrabane karimta khanthaba ngamdaba dawna tawribane pharese pumnamak hokre nangi tungi damak nakhoi babana phanaba selasidi wafamse manamanin nairaga tahanba yaba nate ai kari wafam no ne namana chana manamanin naiba yaroina harisibo kesona changaktuna hanglabani manjuna baba tamphana wa thaidoknaba hotnai magi transfer gi wafamdo manamanin naiba yaroi hairambanida nupa mayumgi mina muglapna chatli kaigino na atamna na hangla oidrana khanaramliba era adugidi saufam thokte ichadi doctor ni mafam khuding chatuna miyamgi seba tawgadabani masida michang mikhai naiba so haunade bondhuna nungaite hairak tawsunate kashu pakhatlunuda adubu oyadi kaideda makhoi baba handakti icha si tumin ungi sibu kariginone thabakna yadabana aidi lapna posting chatpanina khangba ngamde mama nangni ichagi kari maning thunghandrage ipagi bema ichagi nungaitabsu chingnadana dum hayu kaidoge kaise tawdeda patient mayamgi chenbada khara wabagine isase adu suchu chaba thakpa matam naidaba yade ko nangna mayamgi seba tawba chatlibado nabuk hanghangan doctor naroi haiba leitabani ko isana checksin doba ai coffee semake ko ima ai gidi semurano loishilaga thodabani thaklaga leiradi operation gamta nangaro arubani ngasigi sidi akhoi sarsu yawgadoini phare loishin jarur ngahak leiraga driver yawdabi mathanta gari thauraga hospital tamna laami lambida mairaba manba ama bike thoduna mamang tharaga chetkibadu urami manju ngakna hosikidobu yambong natrane ada thora leirene matungda inaduna amtang yengusirane aibo pungsisu yadrene indadi inageda GP college madi kaiya kaino samsuka amali asibu yambong natrane somda mairabana tabro ai college ki gate lei nang counseling do phasan yawto oren thorakpada yumda inoina thinbige ko papa lakni na haidudi lakto mandida ngasi makoi construction gi jara hungani na haibani chatke hairaso aina oina thilage lambi tho ena khumkrabani yambung di kaida leirige hose geta leiri ai haikhradudi ado ai sum ngairamagi yumda leibasu topam khangde wakhal nungai dabana ahinga tumba yabana te nakhoi jening singbada nupa aina nganta hogatana sumangwai sila wai teni iruluraga dup thomun sita aduga chak su thong nene si leitabani na ado isu matam sek to kone ses akhoi yambungi thabak khu phase khangna bana mana bi yaw bana tro makhoi ga dum pula leyu ko nga kai kai no khanaraso adum kana bane duso yumda kai hairamge kem hairamde da bike talak bane achobada oredi nongan baga karai da no na hanga kadran office kanda chatpana teidi pongsuma pan help to da ngairi pongsunga hawatli ai thora ke leram ko yamba gate ke manak tane ai polo shirt amuba magane nangna lebiba hekta ta hoge to ba khuru de segai bi jeans to adu se chile khunguk su tong yingninge yam bazaram ni bo thoro adu achapali bi tawriba mawongdo taptakna manju mamit kuptana yenglami hapta amada asuk thina honglamba haina masama thanta khanje amuk su harauje RK gyan tarak lama le khanjaduna
ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯑꯁ ꯗꯥꯎꯗꯤꯕ꯫ ꯍꯜꯂꯣ ꯃꯟꯖꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯁꯥꯔ ꯂꯝꯕꯤꯗ ꯂꯩꯌꯦ ꯌꯧꯁꯤꯜꯂꯦ꯫ ꯅꯤꯇꯥꯏꯄꯥ ꯆꯨꯊꯦꯛꯀꯤ ꯂꯝꯕꯤꯗꯣ ꯌꯥꯝ ꯆꯤꯟꯕꯗꯨꯗ ꯑꯩ ꯄꯥꯛ ꯍꯦꯟꯒꯠꯄ ꯉꯝꯗ ꯂꯩꯔꯦ꯫ ꯗ꯭ꯔꯥꯏꯚꯔꯁꯨ ꯌꯥꯎꯔꯛꯇꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯉꯥꯏꯔꯕꯅꯤ꯫ ꯄꯦꯁꯦꯟꯒꯤ ꯏꯃꯨꯡꯁꯨ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯄꯨꯡꯁꯨ ꯇꯥꯁꯤꯜꯂꯛꯑꯕꯅꯤꯅ꯫ ꯍꯣꯏ ꯁꯥꯔ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯔꯒꯦ꯫ ꯐꯔꯦ ꯊꯝꯖꯔꯣ꯫ ꯑꯁ ꯑꯩꯕꯨ ꯑꯣꯄꯔꯦꯁꯟꯁꯨ ꯂꯩ ꯎꯅꯗꯨꯅ ꯌꯥꯝꯕꯨꯡꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯀꯅꯥꯅꯣ ꯃꯥꯅ ꯃꯐꯝꯁꯤꯗ ꯎꯅꯕ ꯂꯥꯛꯏꯁꯤꯕꯣ? ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯠꯇ ꯇꯝꯕꯁꯨ ꯅꯠꯇꯦ꯫ ꯒꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯄꯨꯡꯁꯨ ꯇꯥꯔꯛꯇꯧꯔꯦꯅꯦ ꯃꯥꯒꯁꯨ ꯎꯅꯅꯤꯡꯉꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯅꯥꯗ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯍꯥꯏꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯑꯁ ꯌꯥꯝ ꯊꯥꯖꯗꯤ ꯃꯥꯅ ꯕꯥꯏꯛ ꯊꯧꯕ ꯍꯥꯞ ꯁꯥꯔꯠ ꯑꯃꯨꯛꯇ ꯂꯤꯠꯇꯕ ꯃꯥꯅ ꯖꯤꯟꯁꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯦꯠꯂꯝꯃꯤ꯫ ꯐꯣꯟꯗꯣ ꯗꯥꯜ ꯑꯃꯨꯛ ꯇꯧꯏ ꯃꯅꯥꯎꯄꯤꯗ꯫ ꯑꯁ ꯀꯣꯛ ꯄꯥꯏꯔꯣꯅꯦ ꯑꯩ ꯋꯥ ꯍꯥꯏꯅꯤꯡꯕꯅ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔ ꯆꯠꯂꯅꯦ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯉꯤꯁꯤꯕꯣ? ꯆꯦ ꯀꯩꯅꯣ ꯀꯅꯥꯅꯣ ꯅꯨꯄꯤ ꯀꯣꯏꯕꯕꯣ? ꯅꯪꯅ ꯐꯣꯟ ꯄꯥꯏꯕꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦꯅꯦ꯫ ꯆꯦꯗꯤ ꯋꯥꯈꯜ ꯑꯝꯗ ꯇꯥꯎꯔꯤꯉꯩꯗ꯫ ꯑꯩꯅ ꯍꯜꯂꯣ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯑꯗꯨꯝ ꯃꯔꯨꯝ ꯁꯣꯜꯂ ꯂꯩꯔꯒ꯫ ꯑꯗꯣ ꯀꯅꯥꯅꯣ ꯅꯨꯄꯤ ꯀꯣꯏꯕꯒ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯈꯪꯕ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯅꯧꯕꯔꯣ? ꯌꯥꯝꯕꯨꯡꯗꯣ ꯖꯤꯄꯤ ꯃꯃꯥꯡꯗ ꯂꯩꯔꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯉꯣ꯫ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯄꯣꯂꯣꯒꯤ ꯍꯥꯞ ꯁꯔꯠ ꯍꯧꯖꯤꯛꯀꯥꯟꯒꯤ ꯈꯨꯔꯨ ꯁꯦꯒꯥꯏꯕꯤ ꯕꯣꯏꯐ꯭ꯔꯦꯟ ꯖꯤꯟꯁꯨ ꯁꯦꯠꯂꯤ ꯃꯁꯝꯁꯨ ꯇꯦꯟꯇ꯭ꯔꯤꯛ ꯇꯦꯜꯂꯤ ꯃꯈꯣꯏꯁꯨ ꯍꯧꯗ꯭ꯔꯦ꯫ ꯖꯤꯄꯤ ꯃꯃꯥꯡꯗ ꯀꯩꯗꯧꯔꯤꯕ? ꯑꯗꯨꯅꯤ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯃꯥ ꯀꯅꯥ ꯂꯨꯝꯕ ꯂꯥꯛꯏꯅꯣ ꯍꯥꯏꯅ꯫ ꯅꯥꯎ ꯌꯥꯝ ꯉꯛꯄ ꯑꯃꯅꯅꯦ ꯕꯥꯏꯛꯀ ꯊꯧꯔꯛꯏꯕ ꯃꯥꯗꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯗ꯭ꯌꯨꯛ ꯍꯥꯏꯕꯗꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯆꯦꯕꯨ ꯖꯤꯄꯤ ꯃꯃꯥꯡꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯪꯕꯅꯤꯗ꯫ ꯌꯥꯝꯕꯨꯡ ꯇꯥꯟꯅꯔꯛꯄꯅꯦ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯩ ꯀꯣꯜꯁꯨ ꯋꯦꯇꯤꯡ ꯇꯥꯈ꯭ꯔꯦ꯫ ꯑꯩ ꯍꯜꯂꯒꯦ ꯍꯣꯔꯦꯟ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯁꯥꯟꯅꯗꯧ ꯂꯩꯀꯣ꯫ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯆꯦ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯇꯥ ꯑꯃꯅꯤꯅꯤ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯊꯝꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯌꯨ ꯇꯔꯟꯒ ꯂꯧꯔꯛꯏꯖꯥꯠꯂꯣ? ꯈꯔꯒ ꯅꯩꯍꯟꯈꯤꯒꯦ ꯑꯗꯨꯒ ꯎꯅꯍꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯀꯅꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯣꯟꯕꯨ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯦꯅꯦ ꯅꯨꯄꯤꯗꯨꯁꯨ ꯊꯧꯔꯛꯇꯦꯕ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯃꯃꯥꯏ ꯀꯛꯂꯒ ꯍꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯈꯤ꯫ ꯕꯥꯏꯛ ꯊꯧꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯥꯅꯤ꯫ ꯃꯅꯤꯡ ꯃꯃꯥꯡ ꯊꯥꯡꯒꯠꯄꯤꯗꯣ ꯑꯗꯨꯁꯨ ꯏꯅꯥꯎꯄꯥ ꯑꯃꯅ ꯇꯝꯕꯤꯔꯤꯅꯤ꯫ ꯃꯈꯣꯏꯗꯤ ꯂꯝꯕꯤꯗꯒ ꯎꯒ ꯌꯥꯝ ꯊꯥꯖꯥꯅꯤ꯫ ꯆꯍꯤꯗꯨꯒ ꯈꯔ ꯂꯦꯝꯕ ꯇꯝꯃꯨꯀꯣ ꯌꯥꯝꯕꯣ꯫ ꯅꯪꯕꯨ ꯃꯤꯒ ꯄꯨꯜꯂꯣ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒꯤ ꯈꯨꯄꯨꯟꯗꯣ ꯌꯥꯔꯨꯏꯌꯦ꯫ ꯑꯣ ꯊꯥꯕ ꯇꯝꯗꯧ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯆꯠꯅꯔꯣꯜꯗꯣ ꯇꯝꯒꯗꯧꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯂꯥꯏꯔꯤꯛꯇ ꯄꯥꯔꯤꯉꯩꯗ ꯍꯩꯍꯧꯗꯕ ꯃꯌꯥꯝꯗꯣ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ꯫ ꯑꯆꯥꯄꯣꯠꯇꯣ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ꯫ ꯌꯥꯝꯕꯨꯡ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯣ꯫ ꯑꯁꯤꯗꯩ ꯗꯨꯀꯥꯟꯁꯦ ꯄꯣꯠ ꯁꯨꯕ ꯃꯥꯜꯂꯦ꯫ ꯑꯆꯥꯄꯣꯠ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯁꯦ ꯑꯩ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯅꯍꯥꯟ ꯅꯪꯅ ꯂꯩꯕꯤꯕ ꯉꯥꯅꯨ ꯃꯃꯩ ꯃꯥꯟꯕ ꯃꯣꯔꯣꯛꯀ ꯁꯥꯔꯤ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯂꯩꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯥꯒꯤ ꯗꯨꯀꯥꯟꯗ ꯆꯪꯉꯒ ꯂꯩꯒꯦ ꯇꯧꯕꯗꯣ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯂꯩꯗ꯭ꯔꯕ꯫ ꯃꯈꯣꯏꯁꯨ ꯌꯣꯟꯕꯨꯗꯤ ꯌꯣꯟꯕ꯫ ꯑꯩꯈꯣꯏ ꯆꯦ ꯎꯅꯤꯡꯗ꯭ꯔꯕꯣ? ꯍꯧꯖꯤꯛ ꯎꯅꯧꯁꯦ ꯍꯥꯏꯔꯣ? ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯕ? ꯃꯥꯕꯨ ꯑꯩ ꯃꯔꯝꯗꯒ ꯍꯪꯉꯕꯣ? ꯎꯅꯅꯤꯡꯉꯦꯗ ꯀꯥꯏꯅ ꯁꯣꯜꯂꯛꯄ꯭ꯔꯕ? ꯋꯥꯈꯜ ꯌꯥꯝ ꯁꯥꯒꯠꯀꯅꯣ ꯎꯅꯅꯤꯡꯕ꯭ꯔꯥ ꯈꯪꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯣꯏꯅ ꯎꯅꯒꯦ ꯍꯥꯏꯅ ꯇꯥꯟꯅꯍꯟꯗꯧꯕ꯫ ꯁꯤꯗꯩꯗꯤꯅꯦ ꯇꯞ ꯇꯞꯅ ꯃꯥꯏ ꯄꯥꯛꯂꯛꯗꯧꯅꯤ ꯌꯦꯡꯉꯣ꯫ ꯉꯥꯏꯈꯣꯀꯣ ꯑꯩ ꯀꯣꯜ ꯂꯥꯛꯑꯦ꯫ ꯅꯪ ꯂꯩꯗꯣꯏꯗꯣ ꯂꯩꯔꯝꯃꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ꯫ ꯗꯤꯂꯤꯞ ꯃꯥꯜꯂꯦ ꯅꯝꯕꯔꯁꯦ꯫ ꯁꯦꯞ ꯇꯧꯕ ꯇꯟꯗꯅ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥ ꯁꯤꯝ ꯌꯥꯝ ꯄꯥꯏꯌꯦꯅ꯫ ꯍꯣꯏ ꯁꯥꯟꯅꯔꯣ꯫ ꯊꯕꯛ ꯃꯐꯝꯗ ꯂꯩꯕ꯭ꯔꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯊꯕꯛ ꯃꯐꯝꯗ ꯅꯠꯇꯤꯌꯦ ꯌꯨꯝꯗꯩꯅꯤ꯫ ꯅꯈꯣꯏ ꯆꯠꯂꯨꯔꯕꯅꯤ꯫ ꯄꯥꯕꯨꯡꯅ ꯒꯥꯔꯤ ꯃꯆꯥꯗ ꯅꯇꯣꯝꯇ ꯆꯠꯈꯤꯕꯅꯦꯅ ꯍꯥꯏꯔꯛꯄ꯫ ꯑꯣ ꯃꯥꯒꯤ ꯀꯥꯎꯟꯁꯤꯂꯤꯡꯗꯣ ꯉꯁꯤ ꯇꯥꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤꯗ꯫ ꯌꯨꯝꯗ ꯏꯇꯣꯝꯇ ꯁꯨꯝ ꯂꯩꯕꯁꯨ ꯇꯟꯕ꯫ ꯑꯣꯐꯤꯁ ꯉꯟꯇꯥꯅ ꯆꯠꯄꯁꯨ ꯏꯇꯣꯝꯇ ꯂꯩꯔꯨꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯗ꯭ꯔꯕ꯫ ꯌꯥꯔꯤꯡꯈꯩ ꯑꯆꯤꯛꯄꯁꯦ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯁꯦꯁ ꯑꯆꯤꯛꯄ ꯄꯥꯝꯂꯝꯕ ꯑꯃꯅ ꯄꯥꯝꯂꯛꯇ꯭ꯔꯕ? ꯑꯑꯣꯟꯕ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯑꯗꯨꯗꯤ꯫ ꯉꯥꯏꯈꯣꯅꯦ ꯃꯥꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯀꯥꯏꯅꯒ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯕꯣ? ꯀꯅꯥ ꯑꯣꯏꯅꯤ? ꯊꯣꯏꯕꯤꯁꯅꯥꯅꯤ꯫ ꯅꯟꯗꯣ ꯅꯥꯀꯟꯗꯒꯤ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯏ꯫ ꯉꯁꯤ ꯊꯦꯡꯅꯁꯦ ꯍꯥꯏꯅ ꯍꯥꯏꯈꯣꯅꯦ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯎꯅꯔꯒ ꯀꯩꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯍꯧꯅꯕ꯫ ꯇꯧꯍꯧꯔꯣꯀꯣ ꯇꯥꯟꯖꯥ ꯂꯩꯔꯦ꯫ ꯑꯗꯣ ꯅꯪ ꯃꯥꯒ ꯑꯩꯒ ꯍꯣꯔꯦꯟ ꯃꯁꯛ ꯈꯪꯅꯍꯟꯕꯗꯤ ꯌꯥꯕꯅꯤꯀꯣ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯅ꯫ ꯑꯁ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯑꯒꯦ꯫ ꯁꯣꯏꯔꯗꯤ ꯄꯨꯟꯁꯤꯒꯤ ꯀꯧꯅꯔꯣꯏꯗꯕꯅꯤꯍꯦ꯫ ꯅꯪ ꯂꯨꯍꯣꯡꯕꯗꯁꯨ ꯁꯥꯇꯤꯟ ꯄꯥꯏꯔꯣꯏꯗꯕꯅꯤ ꯑꯩꯗꯤ꯫ ꯌꯥꯔꯦ ꯑꯩ ꯄꯨꯔꯛꯑꯒꯦ ꯕꯤꯛ ꯆꯤꯜꯗ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯁꯤ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯉꯥꯏꯍꯟꯕꯤꯗꯣ ꯇꯧꯅꯨꯀꯣ ꯑꯩ ꯑꯣꯐꯤꯁꯁꯨ ꯆꯠꯇꯕ ꯌꯥꯔꯣꯏ꯫
ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯊꯝꯃꯣ ꯊꯝꯃꯣ ꯌꯥꯝꯕꯣꯡ ꯁꯦ ꯁꯤ ꯆꯥꯔ ꯉꯥꯏꯔꯝꯃꯣ ꯋꯥꯔꯒꯅꯅꯦ ꯌꯨꯝꯗ ꯍꯜꯂꯒ ꯑꯗꯨꯝ ꯄꯣꯊꯥꯔꯨꯆꯣ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯥꯏꯔꯛꯀꯦꯕ ꯌꯥꯅꯤꯗ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦ ꯌꯥꯝꯃꯜꯂꯤꯗ ꯅꯪꯅ ꯂꯩꯕꯤꯔꯤꯁꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯆꯥꯅꯕꯁꯨ ꯑꯣꯏꯒꯦꯀꯣ ꯁꯤꯗꯤ ꯑꯗꯣ ꯗꯤꯂꯤꯞꯅ ꯍꯣꯔꯦꯟ ꯊꯦꯡꯅꯁꯦꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯏꯀꯥꯏꯖꯩꯗ ꯌꯥꯝ ꯐꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯅꯤ ꯎꯅꯗꯣꯏꯁꯦ ꯕꯤꯛ ꯖꯤꯜꯗ ꯀꯩꯅꯣꯝ ꯆꯥꯕ ꯍꯣꯏ ꯎꯅꯍꯧꯔꯁꯦ ꯑꯗꯨꯗꯤ ꯁꯣꯝꯗꯅ ꯅꯟꯗꯣ ꯍꯔꯥꯎꯅ ꯍꯩ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ ꯍꯣꯔꯦꯟꯅꯦ ꯎꯅꯔ ꯃꯇꯨꯡ ꯄꯥꯕꯨꯡꯗ ꯄꯥꯎꯗꯤ ꯐꯥꯎꯔꯛꯑꯣ ꯀꯝꯗꯧꯒꯦꯗꯣ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯕ ꯊꯥꯗꯣꯛꯂꯗꯧ ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯑꯩ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯕ ꯌꯥꯗꯦ ꯗꯤꯂꯤꯞꯅ ꯅꯍꯥꯟꯁꯨ ꯕꯥꯏꯛꯇꯨꯒ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯄꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏ ꯉꯛꯄꯅꯤ ꯊꯕꯛ ꯁꯨꯕ ꯑꯉꯥꯡ ꯈꯔꯅ ꯍꯥꯟꯅꯗꯤ ꯃꯥ ꯂꯥꯛꯄꯒ ꯑꯗꯨꯝ ꯂꯛꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯟꯗꯤꯅꯦ ꯄꯥꯕꯨꯡ ꯊꯛ ꯈꯥ ꯅꯥꯏꯗꯕ ꯀꯅꯥ ꯑꯣꯏꯅ ꯎꯏ ꯍꯥꯏꯅ ꯍꯦꯛꯇ ꯁꯞꯇ꯭ꯔ ꯇꯧꯕꯅꯤ ꯃꯥꯒꯤ ꯃꯆꯤꯡꯗꯨ ꯅꯠꯇꯦꯀꯣ ꯄꯥꯕꯨꯡ ꯑꯗꯨ ꯅꯠꯇꯦꯗ ꯍꯟꯗꯛꯀꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯃꯥꯅ ꯄꯨꯔꯥ ꯍꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯔꯨꯞꯁꯦ ꯑꯃ ꯅꯨꯄꯤꯗꯨꯁꯨ ꯈꯔ ꯆꯥꯛꯑꯁꯅ ꯌꯥꯝ ꯑꯍꯦꯟꯕ ꯄꯥꯝꯕꯅꯤ ꯅꯣꯏꯅ ꯈꯪꯗꯕ ꯃꯥꯒꯤ ꯃꯤꯍꯨꯜꯁꯨ ꯂꯩ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯅꯦ ꯀꯣꯏꯇꯥꯏ ꯇꯥꯏꯅꯕꯁꯨ ꯐꯠꯇꯦ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨꯅꯦ ꯃꯊꯛꯇ ꯋꯥ ꯌꯥꯝ ꯉꯥꯡꯉꯝꯅꯤ ꯉꯥꯡꯉꯤꯗꯣ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯗꯤ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯦꯗ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯄꯥꯎ ꯍꯩ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯀꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯏꯅꯦꯍꯦ ꯗꯤꯂꯤꯞ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯗꯒꯤ ꯇꯣꯂꯣꯞ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕꯒꯨꯝ ꯐꯣꯟ ꯊꯨꯒꯥꯏꯗꯅ ꯑꯍꯟꯕ ꯄꯥꯏꯅꯕ ꯍꯣꯠꯅꯔꯝꯕꯗꯣ ꯒꯥꯔꯤꯒ ꯃꯆꯥ ꯊꯧ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕꯥꯏꯛꯀꯥꯁꯦ ꯂꯩꯗꯅ ꯐꯤꯔꯣꯜꯁꯨꯅꯤ ꯑꯩꯅ ꯊꯣꯟꯕꯗ ꯂꯤꯠꯄꯅꯤ ꯁꯦꯠꯄꯅꯤ ꯍꯧꯖꯤꯛꯅꯅꯦ ꯃꯈꯜ ꯃꯈꯜ ꯍꯥꯏ ꯀꯥꯟꯗꯦꯀꯣ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯤꯀꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯣꯛꯄꯗ ꯃꯃꯥꯁꯨ ꯀꯥꯏꯅꯔꯦ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤꯖꯔꯦ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯤꯕꯅꯤ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦ ꯍꯥꯏꯅꯕꯁꯨ ꯂꯩꯇꯕ ꯍꯟꯗꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯥꯝ ꯐꯩ ꯐꯠꯇꯦꯗꯤ ꯌꯥꯔꯣꯏ ꯑꯑꯣꯟꯕ ꯍꯥꯏꯕꯗꯣ ꯏꯆꯥꯗ ꯎꯕ ꯐꯪꯉꯦꯅꯦ ꯑꯗꯨꯗ ꯄꯥꯕꯨꯡ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣ ꯆꯤꯡꯅꯒꯅꯨ ꯄꯩꯁꯥꯁꯨ ꯄꯤꯔꯝꯒꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯕꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯩꯅ ꯌꯥꯝ ꯄꯤꯖꯅꯤꯡꯕꯒꯤꯅꯤꯀꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯟꯖꯨꯒꯤ ꯃꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏꯁꯨ ꯉꯛꯂꯤꯕꯅꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯅꯦ ꯄꯥꯕꯨꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯕ ꯑꯃꯅ ꯃꯆꯦꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯒꯤ ꯃꯔꯨꯞꯄꯨꯁꯨ ꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤ ꯑꯗꯨꯒ ꯃꯆꯦꯒ ꯄꯥꯎ ꯐꯥꯎꯅꯈꯤꯅꯨ ꯃꯥꯅ ꯑꯗꯨꯝ ꯇꯥꯟꯅꯍꯟꯗꯧꯅꯤ ꯀꯥꯏꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯤꯅꯦꯍꯦ ꯏꯄꯥꯗꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯛꯄ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯂꯣꯏꯕꯨ ꯂꯣꯏꯅꯔꯕ ꯀꯩꯒꯤ ꯅꯨꯡꯁꯤꯅꯔꯛꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯃꯟꯖꯨ ꯍꯥꯏꯕ ꯇꯧꯉꯝꯕꯤꯗꯨꯗꯤ ꯈꯔ ꯌꯥꯝ ꯋꯥꯖꯁꯅꯨꯗ ꯂꯩꯔꯦ ꯍꯩ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦ ꯃꯥꯒꯤꯁꯨ ꯃꯔꯝꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯣꯐꯤꯁ ꯆꯠꯀꯗꯣꯏꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯥꯎꯗꯣꯔꯛꯄꯅꯤ ꯍꯣꯏ ꯄꯥꯎ ꯌꯥꯅꯤ ꯍꯣꯔꯦꯟ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯄꯁꯨ ꯀꯥꯎꯒꯅꯨ ꯍꯣꯏ ꯄꯥꯕꯨꯡ ꯊꯣꯏꯕꯤꯁꯅꯥꯒꯤ ꯀꯥꯎꯟꯁꯤꯂꯤꯡꯗꯨ ꯂꯣꯏꯔꯒ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯕꯤꯛ ꯖꯤꯜ ꯇꯝꯅ ꯄꯨꯔꯛꯏ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄ ꯃꯩꯔꯥꯕ ꯋꯥꯈꯜꯅꯔ ꯈꯜꯂꯨꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯞꯇꯥ ꯐꯥꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯁꯛꯇꯝ ꯎꯈꯤꯗꯕ ꯃꯩꯔꯥꯕ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯂꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯃꯩꯔꯥꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯅꯕ ꯍꯣꯠꯅꯩ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥꯅꯤ ꯃꯤꯅꯨꯡꯁꯤꯅꯤ ꯑꯗꯨ ꯅꯠꯇꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦ ꯃꯩꯔꯥꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯒꯨꯝ ꯇꯧ ꯑꯃꯨꯛꯁꯨ ꯃꯤꯅꯨꯡꯁꯤꯁꯤ ꯀꯔꯝꯅ ꯇꯧꯕ ꯃꯥ ꯈꯪꯅꯤꯡ